अहान बदेम मरुई अपडेट अमा पाउजेलदगी लखचगे कुकीसिंग सेंजम चिरांग अमसुंग खुरखुल मनिंगदा बोम याउना अकन अटैक चथरख्रे ngarang yu angan badagi khulai paiba kukisingna khurkhul amasung senjam chirang da kan mamung te attack chathakhre matung numidang pungni palom tarak pada senjam chirang amadi khurkhul maningda su bom yauna akan attack chathakhre hairi press na phangpa paugi matuk ina kuki khulai paiba singna harautel amadi lailon faijang dagi senjam chirang amadi khurkhul maning tamna nongmai amasung bom yauna akan attack chathaba horaki kukisingna kan mamung da bom yauna nongmai kapsin dun attack chatharki ba da senjam chirang da mathau to dun leiba taruk suba manipuri rifles amadi CRPF ki makai dagi sukut handuna hauki ba hing nungyai phawa mayai oir khut thok naki adom oina khut thok na bagi thodok da nakal ani ki marakta asok apan asi ana gi paudi haujik phawu ki oina leitri ningsing ba yabadi kukilal hobasing ngarang ayu angan badagi hauna imphal west ki kadang badam su kogru ki mitai khultam na kan mamung da landar ki da security post amasung mitai khulngak pasing na khut handuna ka pada kukilal hoba ama sikibani thodok adu leikidra kukilal hoba adu lamang ki gen sehini pugumari apok pa leikidra ba lalhun let kipgen kawi molsang khul saral his dagini aduga mathangi update asna pandam dagini kukilal hoba singa susat na ribra haibadu india laingak ni miam da khangalu sibasena india laingak amasung kukilal hoba singa marakta yana ki basu agreement asi hojik sat na ribra na targna sat na dabra haibadu center na miam da sabsana khangalu haina sibasena manipuri pradesh ke mekai dagi phongdorli bawpura da laiba party asi ge office ta pawmi singa udaba ma party asi ge state president m tombi ne phongdok ki bada su agreement asi sahi asi ge february 18 da matam loikhra matung da makhata na extend tawbagi order india laingak ke mekai dagi thoki tre adubu su asi chatnari na targna sat na tre haibagi matang da su india government ge mekai da sabsaba wafam mata miam da mayek sengna khangan balaitri maram asine miam da samam na balaitna balengak na mayek sengna khangan luhai ki tripartite agreement oiba su asi manipuri lenga ki oina di hana handuki ba laikhrabani loidana su makata na extend tawnaba center da taksin ba haina su state assembly na resolution lograbani national highway sing da khulai paiba sing da driver sing da attack sataba amadi thong thugai ba sing ba sathrakli ba si thingna ba amadi driver sing gi punsi ngak senaba center da mapung phana thabuk lokot haningbagi apam basu entombi na phungdurli aduga mathangi update asna kanglei pa ki mera dagi lokachage angam hatuk nazaro ikhwedi ko mayeng duna leirage habatu tak libra kukising ko iba kukilen habati separate administration asi phangje pabu kukising namite singi mathakta nongmai kaptuna landa basi sugrep lep loi habasi kukising gi leng droba firep am oire firep asi gi matung ina kukinar ko terrorist na nongmai amadi bom kapsin duna mite singi mathakta lep tan landa rakli barat lenga amadi manipuri lenga ani no kuki terrorist sing asi manipuri gi laimai gi setna na tak tok pagi thabuk paikhat pagi mohta angam hana zaro ikhwedi ko mayeng bu mayeng duna leirage habu kum manipur da santi prok na paikhat pom thok pa mata paikhat na leiri oire ba film mas da bharat lenga na sanari belila asi karino divide and rules policy sanadona kuki amadi mitai community ani leptana hana laga mitai purup asi thawoina muthalage haina silabra haiba si leibak meyam na singna ba phawre masige mathakta sahi ama pharak laba khangmani ki lan asi loisina ba hona biu haiba gi matang da manipuri lenga ama ichau chauna leiraga bharat lenga ki mafam da taksin ba ngamdaduna leiriba asina kari kino haiba wahang ama sungthorle wahang asi pawkhum manipuri lenga na pi hanna bagi tamakta manipur da leiriba civil society organizations singna asoba thaudang loduna manipuri miyam gi amatu oiba khusam na duna manipuri lenga ki mathakta kan bukhongjing ihau sangsin ba mathau tare manipur da landarakli ba si mapan leba ki khudia wi haiba si manipuri gi governor RSS ki chief union home minister phawna yamna singna phongdokrabani adu phongdoki ba wafam asi thabu koina pangtok tuna manipur da landarakli ba mapan legi sangsil lebu ki foreigner haibadi terrorist sing asi taktok na bagi thabu kaujik phawba lokatana leiriba asi karigino bharat ka yumlo nariba bangladesh ta kuki militant singna bengaluru tawdu yamla ba senpam kaya nongmai sing don ta lokhiba loinana tongan ba hisa gi thabuk sa tharakpa matam dadi bangladesh lengakna paikhat pam thokpa thabuk sabsana paikhatuna numit marini gi manung da kuki militant singi mathakta landaduna lengak leiri sasan leiri kuki militant singna pangto to ba yaroi haibadu thabuk na utki adobu manipur da sahi ama sumna kuki terrorist singna hingsa gi thabuk sa tarakpa matam dadi manipur lengak amasung bharat lengak anina tumin yengduna laithokpu tawriba asi gi nungki oiba wahan thok adu karino haiba ama manipuri miyam gi mafam da singna ba pokale tasengna ma kuki terrorist sing asi manipur gi laimai degi takthoksi hairabadi bharat lengak na mikup amada loisinba ngami adubu loisindana asuma kumhai gumiyengduna leiriba asina di kangluk masel gi oiba lan manipur da loinai ba leitana thokanduna manipuri miyam asi leita pa punsi amada lehendana ba tapna manghallage haina silabra haibasini yamna ngak libati kangluk ani ki lan asi hek thorokpa matam dadi bharat lengak na central security force kaya manipur da thamjilakli adubu makoina lokot pham thokpa ngak senbagi thabuk adude
chap chana laukhutna leiri Central Post के ममांग द कुकी टेररिस्ट सिंह मिटे की युम मई था बनुंगई कैप्सन दो लंदा दुना मिसिमिना साउनो थोक बसु कुकी टेररिस्ट सिंह न मधक त खुद हंदुना नुंगई कापा की थबुक सबसा न तौना दे मसीना ताकपदी सेंट्रल सिक्योरिटी फोर्स सिंह मणिपुर द ममिंग तगी ओइना थमलगा मकोई द कुकी टेररिस्ट सिंह सबसा न थेंगनबगी ऑर्डर अदु फंगदना पंगफम थमलब्रा हाइबा असनी ख्वाइदगी हेना अंगक अमा ओइरिबदि मणिपुर द बीजेपी की लेंगक अमा इचाउ चाउना लेरी लेंगक असिगी ममांग द कुकी टेररिस्ट सिंह लंदानिंग ब मतम त लंदा दुना मिहा तुप्पगी थबुक चथरक्लबा मितै सिंह सिंह द कादुना चटपा ngamdraba singmi kuki sing na tampaki mafamda amada ta sathok sasen tawba ngamdana leirakpadagi aduki matik piwam soklaba punsi maret amada manipuri miyam na hingliba sida karigidamak manipuri lengak lopam thokpa thawdang adu loduna pangdabaki saklon loduna lawribano haibasini aduga oiriba piwam asida manipuri miyam na maribak manipuri ngak senba ngamdre haiba taklaba lengak asibu adumuk yokat chawgatuna laikhigadra haibasini wang asigi pokhum hojak manipuri lengak na piduna thokliba lan asi loisinna ba hona pham thoki